अहानबदा मरोइबा पाउ लैबाग असिदा लैरिबा इमुंग खुदिंगमक सेंथोक लैहनबा चाही मंगा असिदा चाही खुदिंगी लुपा करोड़ चामा चामा हापकपगा लोइनना थबक पाइखतपसु हौरे हाइना सीएम एन बिरेना फोंदोखरे। इंडियन आर्मी ने अरुणाचल प्रदेश मियोई अनी नोंगमैना कापदा अरुब फिबमदा लाइकनखरे। इंडो नागा की राजनीति की वारी सानबगी थबक असी आसाम राइफल्स ने 10 दिन लंगशिले हाइना एनएसएन आईएम न मराल शीखरे। टेक्नोपल डिस्ट्रिक्ट पुलिस पर्सनल मियोई अनी मालूम कैथेद लुपा करोड़ 3.5 ओइगदब ब्राउन शुगर केजी 3.8 कोना फारे हाइरी। अमदी हौकिब पुंग कुनमरी असिदा मणिपुर मियोई 13 नौना कोविड-19 पॉजिटिव ओइख्रे। लैना असिना मरम ओइदुना मी अमता सिखिदे। खुरमजरी पोनी टीवी ने संदोक नुमिदांगी पाव मिदें ताबिरिबसिंगबु तरामना उक्चरी हौजिक पाव संदोकना पिजरी। इम्फाल की लुवांग सांगबमदा लैबा नित्सु ग्राउंडा हाइंगांग बीजेपी मंडल न सिंधुना चीफ मिनिस्टर एन बिरेनबु तरामना ओकपगी थौरम अमा ngasi पांगथोखरे। थौरम अदुदा वांगांगलदुना सीएम एन बिरेनना लैबाग असिदा लैरिबा इमुंग खुदिंगमक सेंथोक लैहनबा चाही मंगा असिदा चाही खुदिंगी लुपा करोड़ चामा चामा हापकपगा लोइनना थबक पाइखतपसु हौरे हाइना फोंदोखे। मणिपुर की प्रजा मियामना बीजेपी बु अमुक हन्ना वोट काहलक्पगी दमक प्राइम मिनिस्टर नरेंद्र मोदी न खुदोल ओइना मणिपुर की पुलिस स्टेशन मापलदगी आर्म फोर्सेस स्पेशल पावर्स एक्ट आफस्पा 1958 लौथोखिबनी। ग्रेटर इम्फाल की लंबी सिंह कॉन्क्रीट ओहेनबगी प्रपोजल सु थाबा हौख्रे अमसुंग नुमित चामनी की मनुंगदा लमदम असिगी इमुंग चादा 35 थकनबा इसिंग फंगनगनी हाइना महाकना मखा ताखि। करप्शन लैतबा मतमदा मणिपुर असि यामना नुंगाइगनी अमदी यामना चौखटगनी। सेंजा थुमजा तौबा अमसुंग मसिबु पुकनिंग थौगटपसिंग मराल लೈ मरम अदुना सेल पीबसु लौबसु दंडी फंगनी। नुमित चामनी की मनुंगदा पोत्सकबमदा सारिबा अम्यूजमेंट पार्क अमदी हाइंगांगदा सारिबा पोलो स्टेचू न चिंगबसिंग लोइशिनबा होनगनी हाइनसु सीएम न फोंदोखे। Honorable Prime Minister Narendra Modi ji na seeing ye la kuma tanda COVID-19 na sachi na wada na lockdown na curfew na mi thong na ba yada ba matam du da seeing ki ji mga free ye la kuma tanda Muslim di biru na ko Christian di biru do mo help ye ba mi pung kuni mo piyo na ki ne I want the human is in now to the show. So in the Karina, police had to be kind of a submission of other guys to have a kidding a submission way out with two to the local. I other Pesas, people who know what's only what they're suddenly. Karapsanga Pesado, no one after the Teva. As you're Sunday say, Pesado was you, as a people. So I was asking you whether I was going to I don't know. I am not going to go to Aduna, I shall not go to animal Karanai. I don't know. I give it I do marching the Palaka, Ram of Palaka, Patan of Palaka, Kavinda, Palaka, has it early. Even I even get over there. I is not in my hair. When I was having out of the hair, yes, yes. Contract over, company, company. Those of how sure that on Javier. La Akanda, I call you Imung Amamanda. Imung Kudingi. Government service over the Regan. Market command the business of the Ross over the Regan. I don't know that Kanaguma sent for the Imung. Kalimova Kalamaki, Hinanabi, the earning the village, Imung, the star of the Kudanga, Amadi Paris, can be Kudanga. Adu imung tu central government. Imung kudingi biya mo central government. Ano pandam na marang per 100 crore. Sabat ki hana crore pun fakal erambani, orambani. Ado handa ki kana per cabinet kamaga per 100 crore hengkale. Sahi है लोगी.
Army Arunachal Pradesh ki Tirap district ki manung chanba Trasa village ta miyoi ani nongmaina kapada aruba phibam da laikana khre hairi thaudog asi haukiba irai gi numidang da thokibani hairi Army na miyoi ani adu soibadagi kapani hairi soglabasing adu Nokfwa Wangpan amasung Ramnaw Wangsu kawe miyoi amadi Catholic Church Longo Parish ki Youth Secretary oibani hairi miyoi ani adu turel da nga faruraga yumda halakpada Tras village ta Indian Army ki 12 para special forces na serana na nomai kap ki bani hairi Maragasida NSCN IM na hauzik satharba Indo Naga gi rajniti gi wari sanabagi thabak asi Assam Rifles na 10 bin da langshile haina maral sikre Naga Lalhaulup asina Cherol amada Arunachal Pradesh ki Tirap district ki manung chanba Chasa village ta Assam Rifles na fail operation amasu chathakre haina nungnang ba phongdokle Assam Rifles na designated Kembu jail dongna khanduna NSCN gi personnel sing chathok chasin tawi haiduna target chathari haina su loop asina phongdokle asiguma thausil asina Indo Naga gi santi gi wari sanabagi thabak asi Assam Rifles na 10 bin da langshile haina Cherol aduna makata na phongdokle Tengnopal district tangarang police personnel ama yauna miyoi ani brown sugar kg ahum dasmik taret taret mangaga kona na fare hairi Tengnopal police na mi ani asidagi malimgi kaithel da lupa crore taret dasmik manga mapal romgi oiba brown sugar faki bani hairi faraba miyoi amadi di letkhulun kawi police constable ni hauzik Churachandpur police reserve line da posting tabani hairi Miyoi ani asi karamada more rom dagi lakpada police na fakibani NDPS a ki makada thaudok asiga mari lainana FIR ama registered tawkhre haire Haukiba pung kunmari asida Manipur da miyoi taramari nongno COVID-19 positive oikre laina asina maram oiduna mi amata sikide sample punna chanipan marifu taruk test tawbada hairiba anoba case sing asi fangkibani haina COVID-19 command control room na hairi positivity rate asi chada taru Dasmik ahum oike COVID-19 command control room dagi thadorokpa Cherol amana hauzik state asigi COVID-19 case masing asi lakh ama lising kuntra taret chama taramapal yaure loinana laikhidaba masing na lising ani chama kunni hairi Reserve Bank of India RBI gi makhada Panthoibi Housing Finance Company Limited na microfinance amadi gold loan piba hongdokpagi thoramama ngasi Imphal da laiba Classic Grande da pangthokre Tharamaduda Panthoibi Housing Finance Company Limited ke chairman TH Hemona Pradhan Mantri Awaj Yojana gi makhada yum saningba singna Panthoibi Housing Finance Company Limited ta lakpiduna akuppa marol hangbiba yagani haina phongdokpaga loinana Pradhan Mantri Awaj Yojana gi ahanba phase ki makhada yum chamri sakhre haina so phongdokki Pradhan Mantri Awaj Yojana Housing for All asi Englishing ani kunmari fawba makha sangdoklabanina Paka natraga semi paka yum saningba singna company asida lakpina baso haike mahangna makha taraduna RBI na microfinance amadi gold loan gi ayaba pirakpa asina lamdam asigi sothana lairiba imung kaya gi standard loan fagat hanbada kharadi mateng oiragani haina haike Tharamaduda MU gi economics department gi associate professor Dr Chinglen Vaishnam amadi advocate M Korauhan basu sarukyakhe government side ki 1.5 lakhs ki grant ama pibado adom da ayam chatpa sida sumoina amuk lakh taruk ki loan na hai ada chalura kan da lakh taruk ki loan du leitab aduna ultimately the Panthoibi da chalu haiba sulai aduna ikona thamjani nge badi all the people of this house that Manipur can kan da hajiki high scheme je masi kari kamai to bono haiba se koi company da office da lapira ga amtang digest obiyo adu masi amtang khona khaminaraga yaring kai maximum facility khudong sab jina hora kan da koi gi se either semi paka or paka gi yum ke amum sana na bagi plan do koi combination have okalon se it is very extreme humble appeal to the people of this house that Manipur please do come at our office to discuss to digest all these in details Lamphel Patal Laiba Institute of Cooperative Management ICM da Kudumlen Sinthai Yabikol Private Limited na senduna lamdam asigi laihau da haujaba pambidagi semba Simbo Pogon Citritus Tea CCT ki pre-launching ki thoramama ngasi pangtokre ngasi ki thoramadu da ICM ki director Kaisham Joy Chandra Yabikol Private Limited ki CEO Kangujam Prem Chandra Mangang Kripa Society ki president Hizam Dineshwar amadi actor amasung social activist RK Somarendro Kaikun athoiba mithunglen oina sarukyakhe
ngasigi tharamadugga mari leinana ICM gi director Kaisham Joy Chandra na haike Manipur gi oinadi pothok chariba laumi sing asi aduki matik awaba mayok nei madugi maramdi market ki achoba samasya lai adubu ngasi launch tawriba CCT asidi miyamna laigadabagi ngaiduna lairabani Yaibikol na puthokliba ngasigi product asina miyoi kaya ama thabak piri masina sarkar gi thabak phanghodraba naha kaya gi hingnabagi lambi ama soidana oigani CCT gi packaging asi mipum khuding magna laiba ngamgadaba apikpa packaging oihansi hainasu Kaisam Joy Chandra na phongdoke Tharamadu da saruk yakiba Yaibikol Private Limited ki CEO Kangujam Prem Chandra na haike CCT asi cancer gi cells kaya hatoktuna cancer gi second stage fawba ngaktokpa ngambatan natana Anoba laina kaya amasu ngaktokpa ngambagi mapangal yawi ngasi lamdamasigi miyamda achauba safu piriba pak sana popi thabagi thabak asi toklaga CCT grass oina pak sana thaduna afaba masamau faba khunai ama semgatpa ngamgani Yaibikol na puthokliba CCT asi Manipur gi wangmadasu khwaidagi pamnaba product ama oiduna market ta yamna demand lai haina su mahakna phongdokhe contribution to bosu isu ama orni traditionally, conventionally, promote the target to achievement of the clinical report of the lab. Into oxygen reports, the message may under policy push up the season skin Naha oiba usa sing pimples yang tumba adigi mai se pimples na hiasa jo tawa proses regular na sin na kanda mai pimples mani ba adigi DB control ba diabetes se de yang hasana control to bodi bodi kan se sunthina Mega Chandra Kongbam na iba a celebration of Manipuri cinema 50 years haiba lairik amang ngasi Imphal gi JN Manipur Dance Academy da phongkre ngasigi tharamadudha maming lairaba theater director amasung aiba Ratan Thiam Manipur University ki professor MC Arun amadi art and culture ki commissioner M Joy Singh IAS na saruk yakhe tharamadudha Ratan Thiam na haike Manipur macha singdi Bollywood ka hana samdaduna lakhe Manipuri film asi kharadi mai pakpa oirabanina hena mai paknaba hotnase Manipuri film su award kaya fangle makhataba film kaya dasu samas senmitlo namasung dharma lining gi matang da kupna lainaraga film kaya puthokpa mathau tai haina phongdoke tharamadugga mari leinana lairik asigi aiba Mega Chandra Tonggram na haike Manipuri film gi itihas asi mapanda lairiba mipum khudingmakta khangannaba English londa ithokpani Manipur film gi saknairaba artist kaya gi manakta chatuna information kaya khomjin tasilaga lairik asi phongbani haina mahakna makha tana phongdoke I hope my English has very new film pieces. Puncak lawan terus dah. Kebiasaan cuma mas. My English is someone who terus dah. Jadi asal ada jadi writers ni sungguh film ni बहुत हो गए. Bagi Malunda, asal ada sendiri. Bagi Malayalam dah MT maksudnya benda. Masih Malayalam ni writer ni Malunda ada writer ni film ni macam tapi orang ini Marathi dramatis ni maju film dah kundara. Paugi merakana aten babere kamatang lauminasi. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlane app download tawna booking tawi Breaking matungda makataba pau pizari
ngasi Old Jiribam Road Transport Driver Union AJRTU gi President M Tom Babuna luchingba paumi sing yauba team amana National Highway number 37 padingi ziri dagi nungba phawagi lambi gi phibam yengshin khare yengsin khongchat asida AJRTU gi Vice President S Pratap General Secretary L Maniton amadi member singsu saruk yakhe khongchat asiga mari leinana AJRTU gi President M Tom Babuna haike National Highway number 37 Ziri Imphal lambi gi marakta laiba oinam longi lambi asi aduki matik fatre hairiba lambi asi gi mayaida achauba pothole mayam amad leire lambi asi da passenger puba gari amadi tongan ba pochai puba gari sing chenlibani Ziri Imphal lambi asi chahi kharagi mamangda lairamliba phibam ga housing lairiba phibam asiga yamna ahongbadi lakle housing na phibam yamna fagatle masigi damak Manipur ge Chief Minister bu hainingai leitana thagachari haike Adubu Jiri Imphal lambi gi marakta lairiba fataba lambi sing asina maram oiraga driver singda aduki matik khudong thiningai oire maram asina hairiba mafam sing asi Manipur ge Chief Minister na mideng changbiduna athuba matamda semjinbiu haina appeal tawkhe Chahi kharagi mamangi rambi gi condition ga adu hauji ki condition ga di aduki matik khenare masigi damakta aikoi gi honorable CM 한나나 타gatpu phongdokchari adubu mafam kharadadi aikoigi lambise phattabada maram oirga driver na asam lomdagi jiri phauduna imphal changappa matamda aduki matik khudong thaningai oire maram maduna aikoigi honorable CM da hairiba mafam kharase miyeng changbire haraga athuba matamda pothole sing asi melanbiu haibna all jiribam road transport driver union gi maikei nolukchari AJRTDU के General Secretary L Manitona haike National Highway number 37 की ziri dagi nungba phawba yengsilubu matamda lambi asi ayambadi fare adubu mafam kharadadi fibam sokna laiba yauri masi nongchurapa matamda driver sing na awaba mayok nagani maram asina Manipur ge Chief Minister na NHIDCL da haibiraga athuba matamda lambi asi semjinbiu haina haike pagi pohon mengda walu ba asi se athuba matamda Nalan semestana esa senda habiraga atum dana semni miu haina kole juan driver ni maketigi anarum honda nana ingenieri Sciences Rims Imphal April gi tang amadagi haukiba April 15 fawba chathagadaba Swachhta Pakhwada gi saruk ama oina ngasi Kangpokpi District ki Makhan Baptist Church Kaubru Hill Range ta Swachhta Health Camp ama pangthokre Health Camp aduda punna khunja chani humfu layengki haide Saba haunare hujik aduna pochi fazina dispose home dakar ta chilo pabiyu ko Rajasthan के कराउली धर्म कांगलुप अनि की मरक्ता हिंसा थोलकपदगी कर्फ्यू थमजिन खिबगा लोइनना इंटरनेट सु थिंगजिनख्रे थौदोगसि ngarang numitang wairam hindu singi anoba chahi lakpagi thoram navas sambatsar pangthokpa oina motorcycle rally ama chatpada muslimna namna taba jagada nung thomjilakpadagi kaangrup ani ki marakta unkhatnaba thoktuna irang thokpada mioi nifunithoi asok apan nangkhibaga loinana dukan amasung gari kaya mai thakre Additional Director General of Police Law and Order Hawa Singh Gomariagi matung inna hauzik fawbada thaudogaduda chenaba mioi kontra detain tawre hairi thaudogaduda minor oina soklaba mioi ayamba first aid pidaba matungda discharge tawki amasung mioi taradi local hospital da admit tawki fibam luna sokpa mioi amadi Jaipur da laiba SMS hospital da layingnaba refer tawkre Rajasthan ki konung oiriba Jaipur dagi kilometer chama humfutara lapna laiba Karauli hairiba mafam asida thokiba hingsa ge thawdogasiga mari leinana hayeng ningthaukaba numit phawba curfew thamjin khibaga loinana internet service to district asida ngasi ahing nongyai phawba tingjinkre masiga mari leinana deputy superintendent of police amasung inspector gi rank oiba officer yangkai yauna policeman chatru Karauli da deploy tawkre thaudogasida chenariba mioi sing athuba matamda faduna akanba chairak pinaba Rajasthan ki CM Ashok Gehlot na state police ta pautak pikre hairi ngarang dagi hauduna Manipur khakta natana malem sinbat thungna lairiba musalman singi chahi amagi manungda khwaidagi matik magun laiba Ramdan thana lakpada iramdamasida yelongai dagi nungsi chanana khundaminarakpa iraicha pumnamakta maroina
Maitai Pangal Haina Kangnariba Islam Dharma Chatpa Ichelina Pumnamakta Nunga Yaifaba Pausel Pizari. Saying Labata Sida Kanagumba Kanagumbina, Mafam Matam Chadana, Lambi Sorokta Laukongba, Mayakaba Chinjak Chabat Tenaragadi, All Manipur Muslim Development Committee AMMDC na Alim Aluma Singhi Mateng Lauraga, Warek Watem Gani Haina Gerald Amada Fongdokle. Masida Kundaminariba Kanglup Kuding Magna AMMDC ki contact number 8729921154 Natraga 70050117113 Natragana 8414019849 Asida Pau Pawi Raktuna Ramdan Tha Asibu Mapung Fahan Minasi Hainasu Pauzel Pirakli Paugi Maraktana Atin Break Amagamuk Laminasi. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing Tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlane app download tawna booking tawi Breaking Matungda Makataba Pau Pizari. Young Women Help Organization at Changsilakpa Kongchangi Saruk Ama Oina, Imphal West ki Manung Chanba, Maharabi Awang Laikai de Laiba, Class 10 Tamliba, Mairoi, Laitonjam, Basanta Apopi, L. Landoni Devi gi School gi Ming, Chanbibaga Loinana, Laidiksu, Lemna Pikre. Masiga Mari Lainana, Young Women Help Organization ki President, Thangjam Santina, Mairoi, Laitonjam, Basanta Si, Social Media da Mamagi Haksang Naduna Laiba, Amadi, Mapa Laitabana School Kabak Fangdre Haibasi, Tengnarakpadagi, Mateng Pankibani, Haina Fongdoke. Mairoi asi awang sekmaida laiba Nila Padma Higher Secondary da Class 10 Tamli Amadi Board of Secondary Education Manipur Bosem gi Chairman nasu mahaki lairik mateng oina pirakhi loinana Thawbal dagi Santa Kauba Social Worker amanasu mateng tawrakhi haide. Sazibu Nongmapan Bacherauba Thoranga Mari Ledana, Ngarang Tinungai Maning Chingda Ladiba, Lining Taugi Laifamda, Miam Ching Kaduna Laikrum Nakre. Manipur Police na ngak senduna mateng pangki. Lining Tau Kuramba Loiraga, Satokfam Ima Taretki Laifam Lairem Bigi, Fawoi Bigi, Laifam Dasu, Laikrum Nake, Loinana Kabui Salang Mai Bagi, Kori Fumfam Amadi, Yumfam Miam the Yang Nake. Kumgi nong chuba haurak padagi sa sangi chana banapi amadi hope na chingba fagalak padagi sa sanda nagan balaina kaya poglakpa yabagi pibam laiba maramna District Veterinary Office Bisnupur na sa san sing laina laichatagi kalhongna ba thaurang kaya paikhatle thaurang asigi makhada Phubala Gram Panchayat ki makhada laiba laikai singda Sunusify Veterinary Office na yumthong khuding changduna ISSBQ gi hidak kappa hokre ngasi hida kappa hauba numita san lamcha amadi hatam yauna san chama hida kapkre Rongmai Naga Students Organization Manipur Ransom gi President Daichui Gangmai na luchingduna loop asina Tamenglong da laiba Dailong Primary School da Class 1 tamlibi mining sinlui panmai gi yum mayumda chatuna thagat pafungdokre Chahi Taramatoi Kaktamak Ngairibi mining sinlui panmaina Maupa Senaraga class Yawagi photo mangarang social media the viral chatuna Naha Amadi Ahangi Pukning Kaya Chingsinke. Ransom gi President Daichui Gangmaina Manipur gi Chief Minister Bu Thagat Pagaloinana Khwaidagi Phaba CM ni haike. CM na mateng pangbiriba asi Manipur Prajamiyam gi oinat laibak phabani haike. Chief Minister N. Biren Singh na awaba kaya mayok naraga school karibi mahaki thauna asibu thagat pagaloinana mateng pangkani haike. Nakalamaromda Daichui Gangmai na makata na nupi macha asina angang sing amadi hauzik matamgi satra singda lairaba amasung awatpa kayana masagi apamba lambida chatpada kanana su athingba ngamloi haibasi example ama piri haina phongdoke hauzik matamgi angang amadi satra singdi tuition mobile phone TV laptop na chinkhibana maram oiraga 9 mining sinluina thamliba example asida pukning changbat laite
mahaki lairik tamningbagi thongna asi top pada natana awaba kayasu mahakna maithiba piri haina makha takhe ransom na ngang asibu mahaki lairik tamningbagi thongna asigidamak punsi chupa support tawgani haina lauthoki baga loinana ransom gi president na luchingba team na lupa listing tara khudol oina angang asigi imung manungda khusinaki amasung mining shinlui gi machin manau singisu mateng tawgani haike lairik tambagi matangda darkar taba angang singda ransom na makatana mateng tawgani haina phongdokhe. We'll adopt her and support her as long as she wants to study, and we will free of cost provide every requirement as long as she wants to study. So we will adopt her, and we are really happy to see such little girl. In fact, this is not a surprise. Masi say ko na yam na surprise o ni laite adubu. Hoji kuma matamda when no one wants to go to school, when every child are busy with the mobile phone and with the computer with the laptop, akoi mening siliu masima angang na ikai balai tatata warasu imung waragasu larik tam dardi yade haina magi awaba makai buma karisu natte hana thamaga mana larik tamge na baby sit toruga larik tamge hana mana smai tobi base akoi yamna harau jai. Lakliba April taratareta nifuni thoirak suba mikap thokpa numit realization day mahuksagum thoram pareng singa loinana all Manipur students union MSU na pangthok chagani hariba thoram asiga mari leidana state level open essay competition ama pangthok chagadawri haina union gi cherol amana haire respect indigenous people's rights and new colonialism haiba theme the importance of inner line permit system in Manipur migrants and their impact haiba topic ta pangthok chagani. Hariba essay competition asida lamdamasigi tongan ba section that laibiriba miyoi singna saruk yabiduna adom gi mot phongdok piduna yelhomi kannaba miyamna changsin liba khongjan asida wakhalon phongdok piu haina miyamda paujilakle. Manipur State Sumanglila Council MSSLC na kupna khananainaraba matungda class 10 amadi 12 ki examination ki khanjaraga exam manungda Sumanglila sanajaroi haina MSSLC ki president M Punimasi leimana phongdokre. Adubu April taranithoi Sumanglila dega mari leinana lakliba tang taranithoi da iboyaima Sumanglila sanglenda thoramga loinana pangthokani hairi matungda Sumanglila Council ga khana nainadringaida luptara humdoina Sumanglila athingba thambiraktana ba MSSLC gi president na appeal tokhe. Manipur State Sumanglila Council na thokpa chirol amana mahiroi singi yengjarakanda metric parikha horokpa sidagi khoi Sumanglila chatpa lepjaragani aduga tak tha sigi tarani thoida akoigi Sumanglila ge mapong numit oijaba se akoina mafam ahumda akoi lila sanajabani adugo handakti akoi parikha gi yenga mahiroi singi yengjarakanda akoi adusu khoi cancel tawjare. Mamang tha March ki tang kuntare tagi kuntra mathoi fawba Rajasthan ki konung Jaipur da numit mangani chupna pangthokiba sub junior amadi juniors national sepak takraw championship da Assam ki team na sub junior nupi amasung nupana bronze medal fangduna ahum suba position takre. Ngasi Guwahati railway station da Assam sepak takraw association asta gi mihut singh na sanaroi singh adu taramna ukre. Tharamaduda asta gi vice president RK Sanahal Singha, General Secretary Laishram Ranjan Kumar Singha, Assistant Secretary Babaton Singha na chingwa miyoi singna saruk yakhe. Masana asida TA Surjit Singha na team manager oiki loinina Devananda Singha, E Sunil Singh amadi Bidumukhi Singha na team asibu luchingkhe. Aile, kaino ne? Aroibada maroiba pau amukhana. Laibaga sida lairiba imung khudingmak sendok leihanaba chahi manga asida chahi khudingi lupa crore chama hapakpaga loinana thabak paikhatpasu haure haina CM NBD na phongdokre. Indian Army na Arunachal Pradesh da miyoi ani nongmai na kapada arugo phibam da laikanakre. Indo Naga gi rajniti gi wadi sanabagi thabak asi Assam Rifles na 10 bin da langshile haina NSN IM na maral sikre. Tengno
ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯅꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 8.58 ꯑꯣꯏꯒꯗꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ KG 3.885ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 13 ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯑꯃꯠꯇ ꯁꯤꯈꯤꯗꯦ꯫ ꯄꯣꯅꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫